Loyalam E-PAO tabiriba khudingmakpu Hitram Susmitana Numdangi Pau Pizari. Myanmardagi kuki lalhauba chama panchanglapagi report onthok onsin tawkhraba matung anova viral amamuk thoklaklei. Myanmardagi train tawraba kuki khutlai paiba lalhauba chama panchanglapagi report onthok onsin tawkhraba matungda KNA gi kadar singna Myanmardagi khutlai amadi drug sing pusilakadari haine SP Tengnopalna Assam Rifles taba aronba message ama social media da viral oirakhrei. Tuminna hayu hairaga vengunmuk hawi hainaba maitegi praman panthai aduga manaba thabongda Manipur government ke aronba message amadi intelligence report sing leptana viral oirakpa asimakna government amadi masigi machinery singda constitution na piba aronba ngakpa haiba wafam adugi wahanthok mapungpana fail oire habadu takli. Social media da inong viral oirakliba message asi Tengnopal District Police ki SP gi maikei gi more da leba manga suba Assam Rifles ki CO da thaba aronba message ni message adu da thamliba wafam di thajaba yaba pau amagi matung ina KNA gi kadar singna khutlai nongmai maru amasung drug sing puraga Myanmar da gi Howland 5 amasung Timino area da changlakadawrei maram aduna hiram asida tangai fadaba thabak lokhatpiu haibasini. Marak sida Chief Minister gi office na piba report amada yumfam oiraga Myanmar dagi kuki militant chama panchanglakuna maitai gi village singda attack chatharak pai yai habagi intelligence report laire haina Manipur gi security advisor Kuldip Singh na phongdok khraba matung ngarang security advisor Kuldip amasung Director General of Police Rajiv Singh na punna khudyak piraga thadorakpa cherol amada hariba intelligence report adu thajaningai oitre haina sengdokhibani. Secretary to Chief Minister Orivan Ningthausams Geoffrey Sungarang Chief Secretary Security Advisor Amadi DGP da thaba cherol amadasu CM Office na tha asigi tarataruk tapi khiba UO note adu khutlai paiba group singna chatok chasin tawbagi intelligence report amada yumfam oiraga phongdokhibani. Report adugi matung ina police department ki machinery singna matam chana thabak laukhatnabagi damak khangan khibani haujikte khutlai paiba singna chatok chasin tawbagi thawong adu tokre maram aduna miyamna hiram asida mipai biganu haina phongdokhi. Haujik inong noba intelligence reporter kuki militant sing movement leite hariba asi mamangda viral oirakhiba intelligence report aduna maram oiraga kuki militant singna jackson thawrang laukhatkibadagi makhugi thawong handokhiba oirambasu yai khwaidagi hangba yaba wahangde Manipur government amasung security gi aronba messaging matau karamna social media da viral oiraklibano haibasini intelligence report natraga security gi aronba messaging viral oirakpa asina takpadi state asigi thabak thoram sing amadi security gi marakta aronba ngakpa ngamdre mabuk sengdaba official kaya leire haibani haina thabaktagi potharaba army officer asina phongdorakli. Thoglebe irang asigi marumda SDC office mai tharamba afawa Meeyoi sing numit mangane gi manungda masana sengdokadabani haina MLA S Premchandra na hari. Sakangdaba singna ngarang numidang pung mapalom tabada kumbigi SDC office mai thaba horamlei. SDC office adugi thong animak mai thaba horakpada manak nakpada leiba Meeyoi singna urakpadagi khudakta kumbi police laktuna ka hena amangata thoklakadabadagi kalhore hari. Kari maram gidamak SDC office adu mai thaba horambano haiba khangba ngamdre khudakta maira rally yawruba lamdam adugi maira paibi singna su laktuna yengsinkhe asigumba thawong asi yamna hakchina lawbaga loinana ima maira paibi singna chathariba yamna democratic oiba khongjang asida akaiba pinaba hotnabagi thawong condemn tawi mairagi khongchat aduda saruk yakhibi ima singna phongdokhibada thoklebe irang asigi ona tainabada ngasigi chatliba mairagi rally asi thukainaba sinba manba amadi mairagi rally asida yawriba ima singdal lana unabagi thawong ama chatharakliba asi yamna hakchina lawi SDC office mai tharamba numit mangani fawbagi manungda puthoktuna chera pigadabani haiki thodok adu thokle haibagi pau tabadagi kumbi kendragi MLA H Premchandra nasu laktuna yengsinkibaga loinana masida chenarba Meeyoi sing atubada aingi oiba thabak laukhatnaba mari leinaba singda khanghankhre MLA na asuk luraba wanaraba tanja asida masa gita khanba thoklebe irang asigi marumda office mai tharamba afawa Meeyoi sing numit mangani gi manungda masana sengdokadabani haiki. State sida afaspa amuk hana pusilakpa haifasi North East ki praja singbu India ki citizen oina ude takpani haina kukomina phongdorakli.
United Nations fawa athingba thamkrava avaspa asi amuk hana review dauba natraga North East India da amuk hana pusilakpagi matang da tariba pau asina achumba oirabadi North East ki praja singbu India gi citizen ama oina ude takpani masida kaidongnung da santi purakloi hanadum achauba irang thokpada natana anti Indian oibagi chang hengalakani haina kokomi gi coordinator Somarendra Thokchomna phongdokre ngarang lamfelda leiba kokomi gi office ta pangthokiba paugi mifam amada mahakna hai Bharat na British ki loilam makhada leiringai matamda Mahatma Gandhi na hokdokiba disobedience movement namthanaba yamna tamthiraba ek asibu lamdam asida amuk hana pusilakpa haibasi lamdam asigi miyambu mi oina ude takpani he Mahakna makha taraduna hai lamdam asigi tangdu leitadraba fivam asida Manipur gi micham miyambu ngak senaba leiriba security advisor Kuldip Singhana masagi thaudang yaudaba mawongda nganglakpa asi laibak thibani haina phongdorakli World Ozone Day ga mari leinana ozone layer kannabagi pausel puba khongchat chatkre World Ozone Day ga mari leinana ozone layer kannabagi pausel puba khongchat ama chatkre khongchat aduda Science and Technology Minister GH Biswajit na Kangla Western Gate mamangdagi lamthaduna takyalda leiba Science Center fawba chatki khongchat adu lamthabaga mari leinana Minister Biswajit na chahi khudingi World Ozone Day asi September 13 ta pangthokpani adubu state asigi oinadi leiriba irang asina maram oiraga handak asi khara chonthana pangthokpani ozone layer asi matau karamna kangani haibasi awareness piduna miya buningthina wakhal ta hanba matam oire malemda honglakliba aying asa asi ozone layer ningthina ngak senduna thamlagadi farakani hai na phongdokhi Minister na makhatana hai ozone layer asida sokningai oiba nitrogen oxide kumba khudong thiningai oiba macha kaya asi ekhoina sizinadana ozone layer asi mapung fana fazana fahanabagi matangda miyamda awareness piduna ozone layer asi bungak senduna thamnaba pumna makna hotnafam thoi masina hojik honglakliba aing asagi chang asisu ngakpa ngamgani haike khongchat aduda tongan ba mahailoi sangsingdagi lakpa mahairoi kayana saruk yakhi Modi ne Ukraine da santi puraknaba hotnabagi mahut Manipur da santi puraknaba hotnagadabani haina MP Gogoina phongdorakli Assam ge Congress Party gi MP Gaurav Gogoina Manipur da thokliba irang asi Lebak asigi Prime Minister Narendra Modi ne yengliba mityeng asida pendaba phongdokladuna Modi ne Ukraine da santi puraknaba hotnabagi mahut Manipur gi irang asi loisenduna lamdam asida santi puraknaba hotnagadabani haina phongdokre Wafam asi Mumbai da pangthokpa India Today Conclave lisingani kunmari da Gaurav Gogoina phongdokhibani Thauram aduda Gogoina hai Manipur da thoklibe irang asi tha tara taret fazilakle irang asida Meeyoi janiga nifu henbagi thawai mangkhre amasung Meeyoi kaya amana mayum makai thadoktuna lanjenaduna leiri adobu leibak asigi Prime Minister Narendra Modi na malemgi tongan mafam kaya da leiriba leibakta aeroplane tongduna mafam aduda santi purakna ba hotnaduna leire ngasi pawba mahaki mafam da Manipur da thokliba irang asi loisinaba lamdam aduda chatke haibagi wakhalo leite haina pendaba phongdokhi Thauram aduda mahakna makhataraduna hai lamdam asida thokliba irang asina maram oiraduna maitai amadi kuki gi marakta ngaside nakpak ta handuna leiri classroom hall amada hariba community ani asige maheroi singna punna faminaduna mahai masing tambang ngambagi khudong saba phangdaba leiri lamdam asida thokliba irang asi loisinaba mahakna Prime Minister Narendra Modi gi puning chingsiladuna hai Manipur da thokliba irang asi loisinduna tungkoina santi puraktuna chawkhatpa lamdam ama oinanaba Prime Minister Narendra Modi na Manipur da chatuna hotnarabadi awang nompokta leriba khwai miyamna mahakbu thagatpa phongdokani haina su phongdokhi WMC bu ani thokpa oina uhannaba honarakpa laibak thibani Tha asigi Kunipanda Palace Compound Leva City Convention Center da Minister Govindas Konthozamna Chief Guest oidana pangthokani haina thaurang tauriba convention asi World Meetai Council WMC ga karigumba hiram amatada mari leina dehari WMC na thadokpa cherol amana hai hauzik Manipur gi oirive fibam asida lengak asina chahi lising ani gi puwari leizaba ireba iramdam asibo manglomda pubigadra hairaga center gi Manipur mache tahanaba sinba manba thausil asida manteng pangsinduna Manipur hannat yingbidraba Narendra Modi gi magun saithaduna lebesi yamne ikai ningai ni
Leibak asina kumja lising aniga kuntarukta delimitation taugadawriba asigi mang oinana Meiteibu ST gi constitutional protection fanghaunaba honajariba WMC bu Manipur Press Club ta press meet amata tauzage haiba fawda lengakna police thajinduna thukai hanki delimitation gi mamangda Meitei ST list ta chalhaudrabadi Meitei gi lambi leiraroi khangna honajariba asibu thugainaba NBRena luchingba lengak sina tawningbata tawbuduna chonglam chadabagi WMC dagi tanthokraba amasung medical ground da masafatre adana WMC dagi tokcharage haina tokhiba Meeyoi kharaga manaraga ST gi ihau asi namthanaba WMC gi ming sizinaraga City Convention Center da minister ani yahollaga WMC asi ani thokle haibnaba siliba asi yamna tawhaidaba thabakni hari Lengakna tawgadabadi lenga kangkhong chariba asi karamna loisingadage haiduna hotnabiyu maduda WMC zu angamba mateng pangjage maram asina leibak miyamgi damak khanbiduna minister anina loop asi ani thokpa tahanaba thangjinbiriba khongthang asi handokpiyo maduna leibak miyamgi yaifaba oigani hainasu cherol asina makha tarakle Paracetamol yaungna hidak yangkhairong quality yaudre Laibak asigi Drug Regulatory Authority ama oiriva Central Drug Standard Control Organization CDSCO na miyamna sizinariba hidak singi sample lawduna quality check changyeng tawbada paracetamol yauna hidak yangkai ahenmana quality yaude haina fongdokre CDSCO gi khwaidagi nauba report aduda Manipur yauna Union Territory kharagi State Drug Licensing Authority na North of Standard Quality and SQ Alert data CDSCO da pisilaktree haina fongdokli CDSCO na quality yaudre haina fongdokli ba hidak singi manungda miyamna yamna toina sizinariba hidak khara paracetamol pandi calcium vitamin D3 supplement amadi diabetes nabada chaba hidak sing yauri hypertension bacterial infection amadi acid reflux na thokhanba anaba sing fahanaba hidak sing su quality yaudaba asida yauri CDSCO na August thagi oina piba drug alert ki report aduda drug puthokpa India gi company khara quality maintain tawdabagi maming palli hariba company sing adugi manungda Alchem Laboratories Hindustan Antibiotic Limited Hetero Levels Limited Karnataka Antibiotic and Pharmaceutical Limited Nestor Pharmaceutical Limited Priya Pharmaceutical and Scott Indil Pharmacia Limited yauri CDSCO na sample lawduna changyeng tawkiba aduda Celcal vitamin B complex with vitamin C subsets vitamin C and D3 tablet amasung ciprofloxacin tablet sing yauri masigi mathakta blood pressure BP gi hidak chakhau sokpada thingnaba hidak metronidazole yauri aroibada maroiba pau amuka hanna pijari Myanmar dagi kukilal hoba chama panchangla pagi report onthok onsin tawkraba matung anova viral amamuk tholaklei paracetamol yauna hidak yangkhairom quality ya leiramdre Modi na Ukraine da santi purakna bahotna bagi mahut Manipur da santi purakna bahotna gadabani haina MP gogoina fongdorakli matang asida numidangi pau piba loijari loyalam E-PAO tabiriba khudingmakpu amuka hanna khurumjari